ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤ ꯑꯩ ꯃꯨꯛ ꯃꯄꯨꯝꯒꯤ ꯁ꯭ꯄ꯭ꯔꯥꯎꯠ ꯁꯦꯝꯖꯒꯦ ꯇꯧꯕꯅꯤ ꯁꯤꯁꯤꯅꯦ ꯃꯨꯛ ꯃꯄꯨꯝ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯆꯥꯕ ꯃꯨꯛꯇꯣ ꯑꯗꯨꯗ ꯃꯄꯨꯝ ꯑꯣꯏꯕ ꯃꯅꯤꯄꯨꯔꯗꯁꯨ ꯐꯪꯕꯅꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯅ ꯁꯦꯝꯕ ꯎꯠꯄꯤꯔꯛꯑꯣꯅ ꯍꯥꯏꯕꯗꯒꯤ ꯎꯠꯆꯕꯅꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯃꯨꯛ ꯃꯄꯨꯝꯁꯦ ꯐꯖꯅ ꯆꯥꯝꯊꯣꯛꯑꯅꯤ ꯑꯗꯨꯒ ꯐꯠꯇꯕ ꯌꯥꯎꯔꯗꯤ ꯇꯥꯎꯈꯠꯂꯛꯄꯅꯤ ꯑꯗꯨ ꯂꯧꯊꯣꯛꯑꯅꯤ ꯐꯠꯇꯕ ꯌꯥꯎꯕ ꯌꯥꯗꯦ ꯑꯗꯨꯒ ꯄꯨꯔꯥ ꯑꯣꯚꯔꯅꯥꯏꯠ ꯑꯃ ꯇꯤꯡꯉꯅꯤ ꯉꯔꯥꯡ ꯇꯤꯡꯕꯗꯨꯅꯤ ꯁꯤ ꯄꯣꯞꯊꯣꯛꯑꯦ ꯇꯨ ꯁꯤ ꯑꯃꯨꯛ ꯆꯥꯝꯊꯣꯛꯑꯅꯤ ꯐꯖꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯨꯛꯁꯤ ꯂꯤꯠꯊꯕ ꯉꯝꯗꯕ ꯄꯣꯂꯥꯡ ꯑꯍꯣꯕ ꯑꯃ ꯂꯧꯔꯅꯤ ꯁꯨꯝꯕ ꯂꯧꯔꯤꯁꯤꯅꯀꯣ ꯃꯔꯥ ꯆꯠꯄ ꯉꯝꯅꯕꯅꯤ ꯑꯗꯨꯒ ꯁꯤꯗ ꯍꯧꯖꯤꯛꯀꯤ ꯃꯨꯛꯇꯣ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯐꯖꯅ ꯆꯥꯝꯊꯣꯛꯑꯅꯤ ꯆꯥꯝꯊꯣꯛꯑꯕ ꯃꯇꯨꯡꯗꯀꯣ ꯑꯩꯈꯣꯏꯅ ꯃꯥꯁꯦ ꯈꯨꯝꯖꯤꯜꯂꯒ ꯈꯤꯇꯪ ꯃꯝꯕ ꯖꯒꯥ ꯑꯃꯗ ꯄꯣꯠ ꯄꯥꯇ꯭ꯔ ꯑꯃꯗ ꯍꯥꯞꯄꯒ ꯊꯝꯃꯅꯤ ꯄꯥꯇ꯭ꯔꯗꯣ ꯄꯣꯂꯥꯡꯁꯤꯒꯤ ꯃꯅꯤꯡꯒꯤ ꯁꯔꯨꯛꯁꯦ ꯊꯦꯡꯍꯜꯂꯣꯏꯗꯕ ꯏꯁꯤꯡ ꯆꯨꯝꯊꯕ ꯉꯝꯅꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩ ꯈꯨꯝꯖꯤꯜꯂꯅꯤ ꯑꯗꯨꯒ ꯈꯤꯇꯪ ꯃꯝꯕ ꯖꯒꯥ ꯑꯃꯗ ꯊꯝꯃꯅꯤ ꯌꯦꯡꯉꯨ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯒꯤ ꯅꯨꯃꯤꯠꯅꯤ ꯌꯥꯝ ꯐꯖꯅ ꯁ꯭ꯄ꯭ꯔꯥꯎꯠꯁꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯇꯣꯟꯁꯦ ꯆꯣꯡꯕ ꯍꯧꯔꯦ ꯑꯩꯈꯣꯏꯅ ꯃꯥꯁꯦ ꯅꯨꯡꯇꯤꯒꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯑꯗꯨꯒ ꯅꯨꯡꯗꯥꯡ ꯆꯥꯝꯊꯣꯛꯄꯤꯒꯅꯤ ꯆꯥꯝꯕꯒꯤ ꯊꯕꯛꯁꯤꯗꯤ ꯀꯥꯎꯕ ꯌꯥꯗꯦ ꯃꯁꯤ ꯆꯥꯝꯗ꯭ꯔꯗꯤ ꯐꯖꯅ ꯁ꯭ꯄ꯭ꯔꯥꯎꯠꯁꯦ ꯑꯣꯏꯗꯦ ꯁꯤꯅ ꯑꯅꯤꯁꯨꯕ ꯅꯨꯃꯤꯠꯀꯤꯅꯤ ꯌꯦꯡꯉꯨ ꯐꯅꯌꯥꯝ ꯁꯥꯡꯅ ꯃꯥꯏ ꯁ꯭ꯄ꯭ꯔꯥꯎꯠꯁꯦ ꯊꯣꯛꯑꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯔꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯒꯤꯗꯤ ꯑꯗꯨ ꯅꯠꯇꯕ ꯈꯤꯇꯪ ꯁꯥꯡꯉꯒ ꯆꯥꯕꯗꯣ ꯑꯗꯨꯅ ꯍꯥꯎꯏ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯝꯊꯣꯛꯄꯤꯒꯅꯤ ꯆꯥꯝꯕ ꯀꯥꯎꯕ ꯌꯥꯗꯦ ꯑꯗꯨꯒ ꯑꯩꯅ ꯁ꯭ꯄ꯭ꯔꯥꯎꯠꯁꯦ ꯐꯖꯅ ꯑꯣꯏꯔꯀꯥꯟꯗ ꯁꯤꯡꯖꯨ ꯁꯨꯖꯒꯦ ꯇꯧꯕꯅꯤ ꯌꯦꯟꯗꯦꯝ ꯃꯔꯨꯒ ꯑꯗꯨꯒ ꯃꯈꯥꯒꯤ ꯀꯣꯟꯁꯤꯁꯨ ꯑꯗꯨꯝ ꯏꯁꯤꯡꯗꯣ ꯂꯧꯊꯣꯛꯄꯤꯒꯗꯕꯅꯤ ꯆꯥꯝꯕ ꯈꯨꯗꯤꯡꯒꯤ ꯉꯁꯤꯅ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯕꯅꯤ ꯄꯨꯔꯥ ꯁ꯭ꯄ꯭ꯔꯥꯎꯠꯁꯦ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯐꯖꯅ ꯃꯇꯣꯟ ꯆꯣꯡꯉꯦ ꯑꯗꯨꯒ ꯃꯈꯥꯒꯤ ꯃꯔꯥꯁꯤꯁꯨ ꯌꯦꯡꯕꯤꯌꯨ ꯇꯨ ꯁꯤ ꯃꯇꯝꯗ ꯑꯗꯨꯝ ꯆꯥꯕꯗꯤ ꯌꯥꯏꯀꯣ ꯑꯗꯣ ꯉꯁꯤꯅ ꯄꯨꯔꯥ 4 days ꯁꯨꯕ 4 days ꯁꯨꯕꯗꯗꯤ ꯌꯦꯡꯉꯨ ꯃꯅꯥꯁꯨ ꯊꯣꯛꯑꯦ ꯃꯈꯣꯛꯁꯨ ꯊꯣꯛꯑꯦ ꯃꯈꯣꯛ ꯃꯥꯏ ꯁ꯭ꯇꯦꯝꯁꯤꯅꯦ ꯌꯥꯝ ꯍꯥꯎꯔꯤꯁꯦ ꯑꯩꯈꯣꯏ ꯀ꯭ꯔꯟꯆꯤ ꯌꯥꯝ ꯑꯣꯏꯕꯀꯣ ꯑꯗꯨꯅ ꯃꯥꯁꯦ ꯀꯥꯡꯍꯧ ꯑꯣꯏꯅ ꯉꯧꯔꯒ ꯆꯥꯕ ꯌꯥꯏ ꯁꯤꯡꯖꯨ ꯆꯥꯕ ꯌꯥꯏ ꯃꯣꯔꯣꯛ ꯃꯦꯠꯄꯗ ꯆꯥꯕ ꯌꯥꯏ ꯑꯗꯒꯤ ꯆꯧ ꯍꯧꯕ ꯃꯦꯒꯤ ꯍꯧꯕꯗ ꯆꯥꯕ ꯌꯥꯏ ꯐꯖꯅ ꯆꯥꯝꯊꯣꯛꯑꯅꯤ ꯑꯗꯨꯒ ꯑꯩ ꯃꯟꯊꯣꯛꯑꯅꯤ ꯁꯤꯡꯖꯨ ꯁꯨꯅꯕꯒꯤ ꯉꯁꯤꯗꯤ ꯄꯨꯔꯥ ꯃꯔꯥꯁꯨ ꯄꯨꯔꯥ ꯐꯨꯜꯗ ꯆꯠꯂꯦ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯂꯣꯏ ꯂꯤꯠꯊꯔꯒ ꯁ꯭ꯄ꯭ꯔꯥꯎꯠꯇꯤ ꯌꯥꯝ ꯐꯕ ꯚꯤꯇꯥꯃꯤꯟꯅꯤ ꯃꯉꯣꯟꯗ ꯚꯤꯇꯥꯃꯤꯟ ꯁꯨꯅꯕ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯁꯨꯃꯥꯏꯅ ꯁ꯭ꯄ꯭ꯔꯥꯎꯠꯁꯦ ꯁꯦꯝꯃꯒ ꯆꯥꯕꯤꯌꯨ ꯑꯩ ꯉꯁꯤꯗꯤ ꯁꯤꯡꯖꯨ ꯁꯨꯕ ꯎꯠꯆꯒꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅꯈꯔ ꯂꯧꯊꯣꯛꯑꯅꯤ ꯂꯧꯊꯣꯛꯑꯕ ꯃꯇꯨꯡꯗꯀꯣ ꯃꯔꯥꯁꯦ ꯂꯧꯊꯣꯛꯄꯤꯒꯗꯕ ꯃꯔꯥꯁꯤ ꯌꯥꯎꯔꯗꯤ ꯍꯥꯎꯇꯦ ꯈꯤꯇꯪ ꯈꯥꯖꯣꯛ ꯈꯥꯖꯣꯛ ꯂꯥꯎꯕꯅꯦ ꯑꯗꯨꯒ ꯃꯀꯨꯁꯤꯁꯨ ꯑꯗꯨꯝ ꯃꯟꯕꯗ ꯑꯗꯨꯝ ꯆꯠꯈꯤꯕꯅꯤ ꯈꯔꯕꯨꯗꯤ ꯋꯥꯕꯅꯤꯀꯣ ꯃꯟꯕꯁꯦ ꯑꯗꯨꯏꯁꯨ ꯍꯥꯎꯕ ꯑꯐꯕ ꯆꯥꯒꯦ ꯍꯥꯏꯗꯤ ꯈꯔ ꯋꯥ ꯇꯥꯔꯦ ꯌꯦꯡꯉꯨ ꯃꯈꯣꯛꯁꯦ ꯀꯌꯥꯝ ꯅꯧꯔꯤꯅꯣ ꯁꯤ ꯃꯈꯣꯛ ꯁ꯭ꯇꯦꯝꯁꯤꯅ ꯌꯥꯝ ꯍꯥꯎꯔꯤꯁꯦ ꯀ꯭ꯔꯟꯆꯤ ꯌꯥꯝ ꯑꯣꯏꯕꯅꯦ ꯑꯗꯨꯒ ꯁꯤꯖꯤꯟꯅꯔꯣꯏꯗꯕꯁꯤꯡꯁꯤꯅꯀꯣ ꯃꯔꯥ ꯃꯅꯤꯡ ꯊꯪꯕꯁꯦ ꯀꯛꯊꯠꯂꯅꯤ ꯑꯗꯨꯒ ꯈꯨꯝꯖꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤꯖꯇ ꯊꯝꯖꯤꯜꯂꯅꯤ ꯑꯗꯨꯒ ꯃꯇꯨꯡꯗ ꯀꯥꯡꯍꯧ ꯉꯧꯕ ꯈꯣꯠꯄꯗ ꯆꯥꯕ ꯌꯥꯏ ꯑꯩꯒꯤ ꯈꯨꯅꯨꯅ ꯂꯣꯏ ꯆꯥꯊꯣꯛꯑꯝꯃꯦ ꯍꯋꯥꯏ ꯃꯇꯣꯟ ꯈꯔ ꯑꯩꯅ ꯐꯨꯝꯖꯤꯟꯕꯅꯦ ꯑꯗꯨ ꯂꯣꯏ ꯆꯥꯊꯣꯛ ꯂꯩꯔꯝꯃꯦ ꯑꯩꯒꯤ ꯁꯤꯒꯤ ꯃꯌꯥꯡꯇꯣꯟꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯔꯨꯕꯨꯗꯤ ꯆꯪꯉꯦꯕꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯤ ꯃꯔꯛ ꯃꯔꯛꯇ ꯃꯅꯥ ꯌꯥꯎꯏ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯇꯨꯅꯤꯡꯈꯣꯛꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯅꯥꯄꯤ ꯃꯟꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯪꯊꯝꯊꯥ ꯑꯣꯏꯕꯗꯒꯤ ꯌꯥꯝ ꯐꯖꯅ ꯍꯧꯔꯝꯗ꯭ꯔꯦ ꯅꯥꯀꯨꯞꯄꯤꯗꯤ ꯌꯥꯝ ꯐꯒꯠꯂꯦ ꯑꯩ ꯅꯥꯀꯨꯞꯄꯤꯁꯦ ꯊꯣꯏꯊꯣꯏꯕꯤ ꯑꯩ ꯅꯥꯀꯨꯞꯄꯤꯁꯦ ꯌꯥꯝ ꯐꯒꯠꯂꯦ ꯁꯤ ꯌꯦꯟꯗꯦꯝꯁꯤꯗꯤ ꯌꯥꯝ ꯆꯥꯎꯋꯤ ꯊꯣꯏꯊꯣꯏꯕꯤ ꯑꯗꯨꯅ ꯑꯩ ꯃꯁꯤꯗꯩ ꯐꯨꯛꯑꯔꯣꯏ ꯄꯥꯝꯃꯨꯏ ꯑꯗꯨꯅ ꯁꯥꯏꯗꯇ ꯑꯀꯦꯂꯥꯗ ꯍꯧꯕ ꯑꯃ ꯂꯩꯌꯦ ꯑꯗꯨ ꯑꯣꯏꯅ ꯐꯨꯛꯑꯒꯦꯀꯣ ꯑꯁ ꯐꯨꯛꯄꯗ ꯁꯤꯕ꯭ꯔꯥ ꯈꯪꯄꯣꯠꯇꯦ ꯁꯤ ꯃꯥꯏ ꯃꯔꯨꯁꯤ ꯌꯥꯝ ꯌꯥꯎꯗꯦ ꯑꯗꯨꯏꯁꯨ ꯑꯩꯈꯣꯏ ꯃꯤ
ꯌꯥꯝ ꯆꯥꯔꯣꯏ ꯑꯅꯤꯈꯛ ꯑꯉꯥꯡ ꯃꯣꯏꯗꯤ ꯆꯥꯕ ꯍꯩꯇꯦ ꯊꯣꯏꯊꯣꯏꯕꯤ ꯅꯪ ꯁꯤꯡꯖꯨ ꯆꯥꯒꯗ꯭ꯔꯥ ꯆꯥꯔꯣꯏ ꯇꯣ ꯆꯥꯔꯣꯏ ꯍꯥꯏꯁꯤꯅ ꯍꯩꯇꯦ ꯆꯥꯕ ꯑꯗꯨꯒꯤ ꯁꯤ ꯈꯤꯇꯪ ꯇꯧꯔꯅꯤ ꯀꯣꯟꯅꯅꯤ ꯑꯩꯅ ꯈꯟꯕꯗ ꯑꯩ ꯌꯦꯟꯗꯦꯝ ꯃꯔꯨꯁꯦ ꯌꯥꯝꯗꯤ ꯄꯤꯛꯏ ꯑꯗꯨꯏꯁꯨ ꯃꯤ ꯑꯅꯤꯈꯛ ꯆꯥꯕꯅꯤꯅ ꯀꯣꯟꯅꯔꯅꯤ ꯑꯗꯣ ꯑꯩꯗꯤ ꯌꯥꯝ ꯊꯥꯛꯅꯤꯡꯕꯕꯨꯗꯤ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯊꯣꯏꯗꯤꯡꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯣ ꯊꯣꯏꯗꯤꯡꯒꯨꯝꯕꯗꯤ ꯂꯩꯇꯦ ꯌꯨꯝꯗꯒꯤ ꯊꯥꯔꯛꯑꯣ ꯍꯥꯏꯇꯥꯔꯅꯤ ꯐꯪꯗꯕꯅꯤꯅ ꯑꯗꯨꯏꯁꯨ ꯑꯩ ꯐꯅ ꯀ꯭ꯋꯥꯇꯔꯗ ꯂꯩꯔꯁꯨꯀꯣ ꯑꯩꯈꯣꯏꯒꯤ ꯆꯥꯕ ꯌꯥꯕ ꯃꯅꯤꯄꯨꯔꯗꯒꯤ ꯑꯗꯨꯝ ꯄꯨꯔꯛꯑꯒ ꯑꯩꯅ ꯊꯣꯛꯂꯛꯄꯗꯀꯣ ꯑꯗꯨꯝ ꯊꯥꯏ ꯑꯩꯈꯣꯏ ꯃꯔꯣꯏ ꯑꯗꯒꯤ ꯁꯨꯅꯕ ꯍꯩꯕꯤ ꯃꯅꯥ ꯀꯔꯤ ꯀꯔꯥ ꯍꯩꯕꯤ ꯃꯅꯥꯗꯣ ꯑꯩꯅ ꯇ꯭ꯔꯤꯝ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏ ꯃꯅꯥꯗꯣ ꯀꯌꯥ ꯑꯩꯈꯣꯏꯒꯤ ꯆꯣꯡꯗ꯭ꯔꯤ ꯑꯗꯨꯅ ꯍꯥꯞꯇ꯭ꯔꯦ ꯁꯤ ꯑꯩ ꯌꯦꯟꯗꯦꯝ ꯃꯔꯨꯁꯦ ꯀꯌꯥꯕꯨꯗꯤ ꯌꯥꯝꯗꯦ ꯑꯗꯨꯏꯁꯨ ꯑꯩꯈꯣꯏ ꯀꯣꯟꯅꯅꯤ ꯁꯤꯅ ꯉꯁꯥꯏꯒꯤ ꯁꯄ꯭ꯔꯥꯎꯠꯇꯨꯅꯤ ꯃꯁꯛꯁꯦ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯣ ꯃꯅꯥꯒꯁꯦ ꯑꯗꯩ ꯁꯤꯅ ꯃꯔꯣꯏ ꯑꯩꯅ ꯍꯦꯜꯂꯛꯄꯁꯤꯡꯗꯨꯅꯤ ꯁꯤ ꯃꯌꯥꯝꯁꯤꯁꯨ ꯊꯥꯛꯆꯜꯂꯅꯤ ꯁꯤꯅ ꯃꯪꯒꯟ ꯑꯁꯨꯕꯗꯨꯅꯤ ꯑꯗꯨꯒ ꯁꯤꯅ ꯉꯥꯔꯤ ꯃꯣꯔꯣꯛꯇꯤ ꯌꯥꯝ ꯊꯥꯛꯑꯣꯏ ꯑꯩ ꯃꯣꯔꯣꯛꯁꯦ ꯌꯥꯝ ꯆꯥꯕ ꯉꯝꯗꯦ ꯃꯣꯔꯣꯛ ꯌꯥꯝ ꯆꯥꯔꯒ ꯍꯦꯛꯇ ꯄꯨꯛ ꯁꯥꯏ ꯑꯗꯒꯤ ꯅꯣꯏꯗꯣꯏꯁꯤꯁꯨ ꯈꯨꯠꯁꯦ ꯌꯥꯝꯅ ꯅꯣꯏꯕ ꯂꯣꯏꯔꯒ ꯈꯨꯠ ꯌꯥꯝ ꯁꯥꯕꯗꯣ ꯌꯥꯝ ꯇꯧꯒꯜꯂꯦ ꯑꯩꯁꯦ ꯑꯗꯨꯅ ꯌꯥꯝ ꯀꯤꯖꯅ ꯅꯣꯏꯗꯣꯏꯅꯤ ꯆꯥꯅꯤꯡꯕꯒꯤ ꯁꯤꯡꯖꯨꯗꯤ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯔꯒꯗꯤ ꯍꯥꯎꯕꯅꯦ ꯑꯗꯣ ꯉꯝꯗꯕ ꯆꯥꯕ ꯃꯣꯔꯣꯛ ꯌꯥꯝ ꯆꯥꯕ ꯃꯤꯅꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯒꯤ ꯁꯤꯡꯖꯨꯁꯤꯗꯤ ꯃꯣꯔꯣꯛꯁꯤꯗꯤꯅ ꯈꯟꯗꯣꯏꯖꯥꯠꯅꯤ ꯑꯗꯒꯤ ꯑꯩ ꯃꯪꯒꯟ ꯍꯥꯞꯆꯤꯜꯂꯦ ꯁꯄ꯭ꯔꯥꯎꯠꯁꯦ ꯑꯩꯈꯣꯏꯅ ꯅꯣꯏꯕ ꯃꯇꯝꯗ ꯌꯥꯝ ꯀꯟꯅ ꯅꯣꯏꯔꯣꯏꯗꯕꯀꯣ ꯍꯥꯏꯐꯦꯠ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯃꯥꯒꯤ ꯀ꯭ꯔꯟꯆꯤ ꯑꯣꯏꯕ ꯃꯌꯥꯝꯁꯦ ꯅꯣꯏꯊꯠꯂꯗꯤ ꯃꯍꯥꯎꯗꯣ ꯈꯪꯉꯣꯏꯗꯣꯏꯅꯦ ꯌꯥꯝ ꯍꯥꯎꯕꯅꯦ ꯃꯣꯔꯣꯛ ꯃꯦꯠꯄꯗꯒꯁꯨ ꯑꯗꯩ ꯀꯥꯡꯍꯧ ꯅꯨꯡꯍꯧ ꯂꯣꯏ ꯍꯥꯞꯄꯤꯌꯣ ꯍꯥꯎꯕꯅꯦ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯊꯣꯏꯊꯣꯏꯕꯤ ꯑꯩꯒꯤ ꯁꯤꯡꯖꯨꯁꯦ ꯐꯖꯔꯕ ꯐꯖꯔꯦ ꯌꯥꯝꯅ ꯑꯗꯨ ꯅꯪ ꯈꯤꯇꯪꯗꯤ ꯍꯣꯔꯦꯟ ꯇ꯭ꯔꯥꯏ ꯇꯧꯀꯣ ꯑꯧ ꯍꯥꯎꯕꯅꯤꯀꯣ ꯑꯧ ꯃꯔꯝ ꯑꯣꯏ ꯑꯩ ꯆꯥꯗꯦ ꯑꯩ ꯁꯤꯡꯖꯨꯁꯦ ꯂꯣꯏꯔꯦ ꯍꯥꯎꯔꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕꯁꯤꯡ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯃꯇꯨꯡꯗꯁꯨ ꯑꯩ ꯀꯥꯟꯅꯕ ꯚꯤꯗꯤꯑꯣ ꯃꯊꯪ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝꯕꯨ ꯈꯣꯏꯔꯨꯝꯖꯔꯤ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯅ ꯅꯥꯗ ꯌꯦꯛꯇꯅ ꯂꯩꯕꯤꯌꯨ ꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯧꯖꯤꯛꯇꯤ ꯀꯣꯔꯣꯅꯥꯁꯦ ꯌꯥꯝ ꯍꯦꯟꯒꯠꯂꯛꯀꯅꯤ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯈꯣꯏꯔꯨꯝꯖꯔꯤ